अहानबदा मरुइबा पाउ खरा चीफ मिनिस्टर असेंबली दा कम्युनिटी खुदिंगमकना स्टेट असिदा शांति पुरकनाबा होटनारी हाइना फोंदोखिबदु TCI ना तरान ओई कुकी खुलाई पाइबसिना कंट्रोल तोबा TTC ना शांति की वारी कहननाबा होटनारे हाइना TCI ना फोंदोरकले हाइरिबसी चुसामपुर की तुइबोंग एरिया खक्तमक लेबा कुकी खुलाई पाइबसिना कंट्रोल तोबा थादौ ट्राइब काउंसिल जनरल हेडक्वार्टर सरकार गा सदगदबा शांति की वारी कहननाबा होटनारे थादौ ट्राइब काउंसिल TCC हाइरिबसिसु इंग्लिश सिंगनी के तरागा मंगादा थादौ कनक्लेव डिक्लेरेशन मुथतुना थादौ इनपी हाइना ममिंग ओनख्रबने थादौ की मिंग सिजनरगा कुकी सिंगना शांति की वरी कहननाबा होटनारिबसी कंडेम तौवे हाइना थादौ कम्युनिटी इंटरनेशनल थादरपा सिरोलमन हाइरि मियामदा थादौ कम्युनिटी बु साममनाबा पोखननाबा कुकी सिंगना सेंबा थादौ ट्राइब काउंसिल जनरल हेडक्वार्टर सुसामपुर तुइबोंग होटनारि थादौ कम्युनिटी इंटरनेशनल हाइरिबा लुप असि मलेमगी मफम क्यादा सोइना खुंदारिबा थादौ कम्युनिटी सिंगना पुनसिलगा सेंबा लुप अमने थादौ कम्युनिटी की इंटरेस्ट ngaknaba कम्युनिटी सिंग असि येफ थौरांग सिंग पैखतपा ngamnaba लुप असि सेमने लुप असि ओइनबा कन्वेनर अनि एग्जीक्यूटिव मेंबर कुंथ्राले लुप असिना थादौ कम्युनिटी बु सखोट माइकैदा सांगसिनबा ngamnaba होनारि अदुबो तंजा असिदा थादौसु नतबा थादौ साबा कुकी खरना थादौ कम्युनिटी की पंदम थुगाइनबा होनारक्लि लोइनना लुप असिना मरुओइना थादोरक्पा सिरोल असिदा पल्लिबदि मखातान हाइरि सुसामपुर की तुइबोंग बेस तब कुकीसना सेम थादौ ट्राइब काउंसिल हाइबमना अरानबा पाउ संदोक्तुना शांति की वरी कहननाबा होनारि हाइरिबा तुइबोंग बेस तब थादौ ट्राइब काउंसिल हाइरिबसी थादौ कम्युनिटी के मरी लैनदबा कुकीसना सेम लुप अमने हाइरि हाइरिबा लुप असिना थादौ कम्युनिटी इंटरनेशनल बु सासिनबा लुपनी लमदमसिदा लैतबा थादौ सिंगना सेमबनी हाइरिबसी मखोय मसागी अरानबा कुपसिननाबा होनाबने असेंबा हाइरगदि सासिनबा लुप असि थादौ ट्राइब काउंसिल हाइरिबा सिनियानि सपल्ली मणिपुर टॉप चैनल की मैकेदी की मरुइबी ई पाउसिंग मयामदा थमजगी अहानबदा कंगला पाउ एडिटोरियल मयामदा स्पेशल कंटेंट मोइना मयामदा थमजरी लान की सैथेंग मयुकनरिबसिंगदा पुंगनिंग वखल लैतादबा लाल की सैथेंग मयुकनरिक्लिबा मियामना पुंगनिंग वखल लैताना मिकुप अमा फाउब लैबा ngamde matam punamakta haujingna kari hayengna kari thoklakadagi haiba mipai thabai pokpadagi miyamda wakhal laina na hali pokning wakhal laita draba miyoi singim phamda thukatpa pakhatpa matam punamakta loina duna leibadagi makhoina kari tawgadagi haifam topam khangdana ungduna talai hausu manipura thokliba migrant immigrant sin koki narco terrorist na mitei singi mathata landara khibadagi nakalani gi miyamna lan gi awab saithing mayunari लान की सैथें नंगलीब मियाम की मफमद सुफम नोंफम खंगदबा मी पाइब थुकटप लेबदगी वखल लैना डिप्रेशन की पुलुमपुरी लान की मैसरंग मयुनरिबसिंग मरु ओइना मपुरैबा लोइनबी ममा मपा अमदि मसा मसु काइनख्रबसिंगना अमुक हेना वखल लैना मयुनहलि हकथेंगना लान की सैथें मयुनरिबसिंग असि लान की वरोइस लेरकप मतमदसु पुनिंग वखल की लैना अदुमक मयुनरकप याय लांदा मामा मपा मसा मसु काइनख्रब इमुंगी मियोइसिंग मरुओइना इनखलक्लिबा नहासिंगी मफमदा लमन खुमनिंबगी इथिल अमा सगोनाबदगी लानगी मतुंगदा हाना सुनबगी थाउदोकसिंग थोलक्तुना तमथीबा मिहात मिपुनगी क्राइमसिंग थोलक्पयाय असिगुम्बा लाइबक थीबा थाउदोकसिंग असि थोअंदनबगीदमा रिलीफ कैम्प संजफम लौदुना लैरिबा विक्टिमसिंगदा हेल्थ एक्सपर्ट अमदी साइकोलॉजिस्टसिंगना अवेयरनेस तोइना पीबा मथौताय सीन कुकी टेररिस्ट न मियोय क्या की पुंसी हिंथत थत्तुना खांगु थक्ता पिखमनख्रबा अमदी मयु मैकै मै थादुना मारोन मारांग तुमना तंगोय ओनखिबदगी हिंबगी महाव यावदना अमदी तुंगलम सत्ता मतौ क्रमना मौसागी नुंगाइबा पुंसी महिंग अदु उरक्तबदगी मसाना मसाबु शिहनजबा सुसाइड तौबगी वखल फावबु लैरकबदगी सिबदगी थाउदोक थोकपा यौरक्लिबसी मखाताना थोंदनबा विक्टिम फैमिली सिंगी ओइबा अखनबी स्कीम लैंग अना लौथोक्तुना खुलै थुना थबक्ता पाइखतपम थोइ लोइनना रिलीफ कैम्प संजफम लौरिबसिंगना नुमित खुदिंगी करी सारी थकली अना अयक यावब्रा माइरोइसिंगी माइ मसिना कमदौरिबगी हाइबना सिंबा मॉनिटर तौदुना यंगसिनपम थोइ रिलीफ कैम्प द लैदुना अवा सैथेंग मयुंगनरिबसिंगी नोमगी पिफम थोकपा साना थकनबा चिंजाक हिदाक लांथक अमदी अयुक अमसुं नुंथिलगी सरा वाननबा काइथोकिबा सेनफमसिंग इनमेसिंगदा मतम चाना मदी मपुंग फाना फंगलिब्रा हाइबदु चेक तौबु समे
inmate kaithokpa senphamsing mari lenabu official bureaucratsingna makhoi furit khawda sanghanbagi thausil sathaba tarabadi madu miyoibagi minungsi siendaba masagi da khanba khwaidigi chawba crime ne hena rawi relief camp sing da leiriba inmate singe pipam thokpa sial amadi sakthung sing matam sana phangandaba amadi watna piba amadi sungpi pi dana lanai furit khawda sanghan kiba yawrabra haibigi singnaba leiri asigumba minungsi siendaba makhalgi thawong asi sathaba yawrabra haibadu lainga ki maikedi athubda miyeng sangduna thikalu karigumba param kaina thabak sing sa tharama thoklabadu sienaba miyoi sing adugi mathakta logweba pifam thokpa sairak miyam khangna piyu lan ki maisrang nangliba singna kham thengna awaba mayukna beki mathakta wakhal laina mayukna riba singi damak pifam thokpa sathung matlaga miyoi khragi pukai sonanaba hotnabegi thabak sathaba yawrabadi madu miyoi begi wakhal siendaba sagi lisa satpani loidana makhoi edu miyoi bu khunagi yeknabani haina lawroidabegi maram leite la nangliba furup adugi miyamna kaidongaida pungning leitan hingba ngamde miyamgi mafamda wakhal laina nahali laman khumningbagi wakhal amadi khangma ngamdabadagi masa mathanta fawbu sijabagi watok leirei haiba kangla pawgi editorial miyam special content moina miyamna thamjari makhasa tharak poina panam pausi digi topper report krana milal gi mapo kumon pangtokre mitei rol athubra classical language ki thakta salhanma ngamlagani haibigi thajaba sauna leire mp sana jawba mitei rol manipuri rol classical language ki thakta salhan baibisi lol asi hinganabigi asoba masa amoi lol asi athubta leba asi classical language ki thakta salhanma ngamlagani haibigi thajaba sauna leire ishagi lola madi iyek sokhatpada punamaki thaudang sangi mitei mek pu leba asigi sel yekta yahodana ba rbi da akan musi rol thaduna taksin kiba leire haina rajya sabha gi mp ningthau sana jawbala semana fundokre waphamasi jn manipur dance academy gi auditorium danga si pangthokiba mitei irol iyek loina sirol apun maluk milal kanglaipak saphonglakpa sei kungani thoi surakpu numit amadi taraga nipan suba mahiroi singki mitei meki athoi ehn changnamna khibagi mana mathum yenthokpagi thoramda makna phongdokhibani thoramgi atoiba mithunglengi warol piraduna mp sana jawbana phongdokhibada lamdam asigi lol amadi mayek asibu hingat handuna yokhat hanabagi damak saiduna leramba lupsing amat oina punsingduna milal haina saphongdokhibani isagi irol iyek yokhana ba hona bada milal na lawriba thaudang singtha ngaini aikoi gi lol amadi mayek sakhutpada milal khaktana tana punamaki thaudang samlai mitei lol bu leba asigi classical language ta salana ba parliament pukhatuna lakri leba thibadi covid-19 laina lechat amadi state asida thoklibi irang asina mara moiduna lol asi classical language status ta thamna ba criteria sing thabagi thabak thoramda matam thin than khibani haki mana makha taradun hai criteria si fulfill tawduna mitei lolbu classical language ki thak thamnaba state lenga ki education minister gi knowledge makha da language director yauna akanba thabak thoram sing pekhat paliri tha ahungi manungda criteria sigi thabak thoram sing roisinduna thabak yaragani haibigi thajbus leiri maram asna mitei lon si athuba matamda leba sigi classical language ki thakta leiba ngamlagani haibigi thajaba saum leirai ki classical language ki thakta lehoba haibisina lol asi kanba amadi yokhana bigi asoba masa ama oibitana tana kanba kya phangani haibisi kanaba kya phangani haibisi khangminaba mathautai masidana tana mitei mayek pu leba asigi shel yekta yohonana wahana degi hona taksindun rakti parliament wapam asi pukhatuna khanaraba matung leba asigi shel yekta yohona bigi matangna mari leinaba authority da khangan balaikre adubo thaba oina karama matamda pangthokani haibadu chapsaba ama athubada khangalu haiduna rbi da akanba sirol ama thaduna taksin khaiki loinana mitei rol asi nipan suba schedule salabasu bengali script oina yawramana mitei me asi upsc yauna competitive exam singda seasonaba yadabagi kudong chadaba kya mayunari masigi yengduna bengali script ki mohta mitei mayek pu nipan suba schedule sindokpa natragana animak hapnabasu thabak ta pekat palaire masigi damak cm gi makedi angamba thakta thabak pekat kani habigi thajaba pirakpasu laire masina thabak oina onthorakpada lamdam asigi mahairoi singamade miyamna sauna kana ba pirakani thaje masina natana mitei meki tokhaiba institute ama thamnaba parliament pukhatkhibus laire lolasi kananaba madi yokhanaba ipai pusingna manglamba manglan mang phawnaba aikhoi kudimakna thaptang lominasi hainsu mp ningthok sana jawbana makhatana phongdoki
Ngasigi thauram atugi manungsana milalgi Kangleipak former president Singshubam Akabagi photo yauna lol mayaki damak honare malusingbusingi mapumda laishu katun ikai kuna putki ngasigi thauram da JN Manipur Dance Academy gi director Pukrambam Bilas Boshem gi chairman Akham Joy Kumar Herikon gi advisor Longjam Ratan Mite Milal gi Lusingpurel Khaitem Ingosa Mite yauna tuan ba miyoi kya su yaki Makasa tharak poina Kangla Pau to pau khana tuan bamapum anida usara thakre Manipurenga ki education minister su oriba Nambol Kendra gi MLA TS Basanta Kumar gi miyeng makhada Isok Singh Awang playground usara thabi thoram ama Isok GP Lamjanbi village level federation BLF Isok development organization IDO amadi Isok football club FC na punuk sam nadrunga sipang thokre Thauramadu Isok GP gi Pradhan Warepam Deven IDO gi Vice President Huidrom Khomdon Secretary Huidrom Nupamasa Lamyanbi BLF gi President Huidrom Danapati Secretary Huidrom Bandana Treasurer Yumna Brajeshwari Sarugyaduna Uhai Pan Mana Pungba Amadi Hidak Kanaba Makal gi Usara Sanirom Thaki Hari Amaromda Wangjing GP Apunba Club Organization Wangpona 80 Unit 3 ka kusamnaraga Wangpona kon mampham singda pak usra sing thajinbagi thabak sa tharak poina ngasi Wangjing Texam Laikai Wangjing Haitopokpi Laikai de usra kaya marum takre ngasi usra thaki badur sarugya kiba lukki poktak loi Texam subolna kibda Wangko amasum 80 Unit 3 gi thomi singna Wangjing amasum Kairembi Koki Wakalon Manava social worker singa Pullaga Satlipa Sigi Maria Masum Taraga Matuida Tankak Ani Lup Asina one Mamapam Sing the Usara Sing Tazin Krabamatunga Ngasi Homlak Shuboina U Singasi Taki Binari Out of a Palmana Children Theatre Gihiram School Curriculum the Yavan Bayama Tangai Fadre Sadanda Hausuki Matamasida Children Theatre Gihiramasi School Curriculum the Yohan Bibsi Yamatangai Fadabama Oyaina Kanglai Mime Theatre Repertory Director Padamasri Awadi Dr. Yumnam Sadanandana Photocre Wapamasingasi FDU Hall Pantopatama Oiba Children Theatres Work Suppression Bagi Thoram the Magna Photokibani Shanginata Academy New Delhi gi miyang makhada Children's Cultural Center Manipur Sinduna Pangtopa Workshop Badolution Bagi Thoramda Kanglai Mime Theatre Repertory Director Yumnam Sadanandan Hai Theatre Workshop ama Pangtopa si yamna fava khongthamani Haujikti Children Theatre si yamna maroiba ama wari NEP 2020 lakpaga iroinana Mime Make Up asi mahi tampham sangsingda tambawkre Children Theatre si school gi curriculum da yauna khona sangin Art form asi akhoi personality hangat hanwada asabu mating amasu oiribani ngasi workshop asida yawrib angang singa sina theater gi lamda asabu thawdang ama soidana lorakani haina makna tak makhata khensu pausida makhata rakli amaromdana sareng ledik nahaktana helami ima phongkre planning department gi retired director thangjam amonindro na iba nahaktana helami ima haina mingthon ba sareng gi ledik amanga singthil haunabi matungina all assembly da leiba Manipur Legislative Assembly gi museum and archives ki auditorium da phongkre Gairik Fongbagi Thoramasida Sahiti Academy Award di Birendra Naurem na chief guest amasum AMU Manipuri Department gi hanagi head professor tourism Tampana president nakhi Gairik asigi maramda AMU gi Manipuri Department gi associate professor Dr. Wahengbam Kumari Sanuna wangangki Gairik Fongbagi Thoramadu da chief guest oikiba Sahiti Academy Award di Birendra Naurem hakibada Korirol gi masalama ibada mapung phaba phajaba lol sijana bahaibasi yamna maroi Sairengdana amuk ke hena lol gi matang section bagi tangai fatabale aiba amagi sensibility da yairaktuna faja ba idea kya tholok ye adubu aiba duna lon phajana sijana ba ngamdraba natragana magi pukaida zairiba lol adu ina khundrabadi idea du mapung phana ma di fajana phungpuk ngamroi maramaduna aiba singna masagi lon gi pukai chawthokna ba ina khulana ba culture to mathau tai hai kenasu pausta pali Atop Paumana Diet Kaksingi entrance examination yam English in the Santi when a pantocre
Mahairoi khunai sembada asobo thaudang lawriba oja singbu training tawnabagidamak takpi tambinaba institute ama oiriba DICE Kaksingi kungamatu suba Diploma in Elementary Education DEL.ED Pre-service course ki trainer lawnaba entrance examination si Kaksing Higher Secondary School yamna santi oina ingna pangtokre anaba trainer khanaba si pangthokiba examination aduda oja oiningba mahairoi singna offline amadi online ki kuthangda form thajinaraki puna mahairoi samriga marfuga taret form thajilaki badanga sigi entrance exam sida mahairoi samriga nifuna saryaki hairiba examination asidagi DICE Kaksingi oina trainer yankhai khaktamak lawgadabani RTE Act 2009 satnakibadagi NCTE gi niyam gi matungina oja khudima train tawgadabani haiba satna kanglon laikibadagi hairiba entrance examination asi oja oiningba mahairoi singdadi khwaidagi maruoiba examination ama oiribani ngasi pangthokiba entrance examination asiga mari laidana examination asigi OC gi thaudang loriba W Ratan Kumar Diet in Charge na phongdorakibada afaba khunai sembra asabo thaudang lawrakadoriba mahairoi singbu takpi tambinaba oja singbu train tawnaba training sing khananaba pangthokliba examination asida mapung fana santi oina pangthoknaba honabana asabo thaudang lawkiba Kaksing Higher Secondary School gi staff sing student organization sing sargyakiba mahairoi sing amadi mari lainaba mioi punamakpu thagapa khongdoki institute asigi matam gi oiba thabak thoram sing pangthorakpadasu matam chana madi mapung phana phongdokpa ngamnaba miyamna tengbang biu hainasu apel torki amaromdana malem paphol singkhatpa sahi sigi oina September 2 da ining thaulesem sana jawu yauna pangthoklakani lamdam asida leiriba kangluk furuk khudimaki inat lining amadi ningtamba hanjinanaba haibisida thajaduna sahi khudingi kanglara pangthoktuna lakpa malem paphol singkhatpa sahi sigi oina September 2 da ining thaulesem sana jawu yauna pangthoklakani masida lamdam asida leiminariba furuk kudimak leiminariba furuk kudimak sarugyamina sena kangla phamthau khumfuga marigi maikediga apul torokli wafam asingasi Major Khulda leiba Manipur Press Cup ta pangthokiba paumising unaba mada kangla phamthau khumfuga marigi General Secretary W Biren Kumar Moirang sana phongdokibani mana makhatana hai Maharaj Buddha Chandragi matam haukiba sahi ingkumja lising amaga samapanggani fuga taretagi hauduna asigumba malem paphol singkhatpagi thoramasi kangla da pangthoktuna lakpani masina lamda masida laiminariba kangluk furuk khudima amatu oina laiminaba habisi paujal puri asiguma thauramasida lamda masida laiminariba furuk khudimak sarugyaduna amatu oiba saktamama sagatminanaba hotnasi hairaduna lamda masida singamari tam haina tokhaina haidokibasi tawbidanaba wafam apel toki loinana kangla phamthauna lamda masida laiminariba furuk khudima amatu oiba miyengda yengduna thabak tawri apunba magidamak kangla phamthauna makhatana thabak thoram kya sathakigani haikensu pausida makhatari aduga hausikoi di myam paus su matang sa lusinjarage masu myam pun anauba update ngemina sena channel sigi maikedi ki myang famda makhatana thamjari